Niacinamide yauba ake amogi polam sizinabana unsada skin barrier mapangal kankhathanba thau thokpa amadi inflammation thokpagi chang hanthahali haina akhang ahaisingi report amana hairi akhang ahaisingi report asin hai ake amogi polam singi manungda niacinamide yauba serum amadi moisturizer sizinabana unsada lairamba dark spot tukhong lau thokpa amadi fine line fahanbaga loinana unsada ka hena thau thokpa amasung inflammation hantahanbada mateng pangi thawong asigi mathakta unsada ceramide amadi lipid puthokpagi chang hengat hanbaga loinana unsada gi mangkhigadaba ising adu fajilaga thamduna akoibagi ising nungshit amadi fatta haudina unsa sokhanba adudagi ngakthoi masida sunatana niacinamide yauba ake amogi polam sizinabana unsagi cell singda pigment sangsilakadaba adudagi ngakthokutuna kuchukumen panthok hali niacinamide na unsada cellular energy hena puthokpada mateng pangbaga loinana protein puthokpagi chang hengat handuna chahiga chanadana unsa khuiba amadi fine line thorakpa hanthahali hairi maramaduna niacinamide yauba ake amogi polam sizinaba matamda niacinamide ki chang adu chada ani natraga mangagi changda yauba sizinaba yai karigumba niacinamide ki chang aduna chada tara yaukrapadi kuchukumen panthok hanbada mateng panglabasu karigumba matamda concentration wangbana maram oiraga unsada hakachaba amadi ngangshinba yawi niacinamide yauba polam taiba matamda vitamin C retinol amadi hyaluronic acid yauba aki amogi polam ga taiminabana kanaba hena fangi haina su akhang ahaisingna makhatana hairi